Arambai News Guwahati the Maitilongi Pau Tabidi Singbu Yan Handu Makta Chingangam Suzitrani Kurum Jeri Hosing a Sigi Samlapa River Pausing Lobirase Election Commission of India na Assamgi constituency singi ngamkai amukhanda yathoknabagi notification tholaki bagaloidana Assamgi Lok Sabha amadi Assembly Kendra Singh amukhanda yathoklagani English ingani amagi census matungina constituency delimitation tawgani Samvidhan gi article chahumga kunthra amadi chahumga kunthra nithoi gi matungina delimitation gi thorang paikhatpa hokre Nakalamaromda Akanaba Thorangasi Loidriba Fauba Anoba administrative area sembada Athingba Thamkibaga Loidana English ingani Kulhumdoigi January Amadagi Anoba district semba Yara Roisu Haide Ngarang Manipuri Language Protection Coordination Committee MLPCC amadi Mahiroi Loop Amsugi Mihut Singna Punna Chatminaduna Lagliba January Kunithoi English ingani Kulhumdoida Pangthokadoriba LP Marisuba amadi Mangasuba Thaki Manipuri Medium Mahiroi Singtagi Oiba Wahang Paukhum Hidanabada Saruk Yabaga Marilinana School Singda Chatchatuna Oza Sing amadi Mahiroi Singa Unakre Khorkandi LP School dagi Horaga Taruk Taret Ahum number Gulsing LP School Khakmara Chandrapur LP School Ranipur Chamasupna Manga number Manipur LP School Chamasupna Taruk number Kumbasing LP School Sribar Chahumga Marfu Manga number Rajagram LP School Ningthemkhul Amadi Chaungaga Yankhaimari number LP School Sribar Hariba School Singasigi Oza Singa Punna Paminaduna Wafam Kayaso Kumpna Kananainaki Ozasingi mafamda masamasagi oiba makoi mahiroi singbu hidanaba asida saruk yahanbiyo haina MLPCC amadi amsugi maikaidagi haizaramki World Meeting Council WMC Assam Unit ki General Mifam ngarang December 18 Rajbari Athletic Club Guwahati da phamkre Central Executive Committee Chairman Haigruzam Navashyam amadi Assam Unit ki President Navgishor Yumnam Yauna Pangthukiba General Mipam asida Manipurda Midaibu SC list chalhannabagi demand loinana December 15 da Jantar Mantar da demand asi taladuna Pangthukiba sit-in protest amadi Prime Minister da memorandum pishinkibagi matangda khanaki amadi paudam thamki haina Kamrup Zone gi President Usam Deepak Kumar Singh na thadorokpa cherol amana phongdorakli Kasar District ke Fulertol GP ki manung chana laiba Dakhin Fulertol Sonbari number 19 Model Angalwadi Center ama Lakipur gi MLA Kaushik Raina sangakre Lakipur ICDS project ki makhada saba center asi sangabagi thoramda Nongpok Lakipur gi Jila Parisad Anita Devi OBC Chairman Aviram Sharma GP President Dilip Das Block AP President Jacob Larzarin CDPO Pratibha Nath amadi Engineer Sailesh Singh na chingba miyoi singna saru yakhi Matamamada Guwahati University gi Department of Law gi Head amadi Din Oibiramba Laikhidraba Professor Naurim Sanajawbagi Chahi Budrani Pan Subamapok Kumon Thoram Kasar Human Rights Organization gi Lakipur Anchalik Committee na senduna lagliba December 13 Irai Numit North East Academy Lakipur pangthoklagani Professor Naurim Sanajawba Kasar Human Rights Organization gi head su oibiramki Thormasida Ireicha Mayamnasu Saruk Yabiyo Haina General Secretary Ingudam Binodna Lupki Maikaidagi Paujelakli Taramari Suba National Futsal Championship English ngani kuni thoi ngasi December 15 dagina kuntra fawba Guwahati da pangthokdoriba asida saruk yananabagi damak Assam team gi oina Jaribon Haila Gandhi dagi sanaroi Thangjam Pamheiba Konsam Satyajit Nambram Anukul Wangkhairakpam Ramanand Salam Manichandra Haurongbam Mangalsana Thongnaujam Paulen Khomba amadi Nandaibam Surjit loinana team manager Yangkhom Chandrajit amadi mokoibu takpi tambiriba loinana National Referee Konsam Robindro Su Yauna rang December 13 ta Guwahati gi damak khongshan kre haina Secretary Khaidim Joy Kumar na khangalakli Haukiba December 15 Nomaizing Numitta Kasargi Singerbon Cooperative ta Aiba Singi Khonjel Assam na sinduna Sahityya Academy Translation
प्राइज इंग्लिश कुनमाथोई फंख्रबा अईबा हंदोक्लोई Ahmed bu taram okpagi thorom pangthokre कवि ताहिर साजाबम नमयाई तांगबु लौदुना पांगथोखिबा थोरम असिदा पोइलापुल नेहरू कॉलेज की रिटायर्ड प्रोफेसर जी नरहरि शर्मना अथोइबा मिथुंग लोइनना मणिपुरी लिटरेरी फोरम मार्चपारा की प्रेसिडेंट युनाम नदिया चांद डॉक्टर मोहन सिंह मॉडल हाई स्कूल की पोथारबा ओजामकोक अब्दुल मनन सिंगरबोन हाई स्कूल की ओजामकोक तंपाकमयुम जमालुद्दीन यूनियन हाई स्कूल की ओजा मकोक राहिमुद्दीन जिरी कॉलेज के ओजा जमाल अमदी मॉडल हाई स्कूल की ओजा मकोक साजबम मुजीबुर रहमान इकाई खुमनबा मिथुंगसिंगोइना सरुक याखी जियाउल हक अमदी बजुरदीना मरिफत सक्तुना थोरम हौदोखी नहारोल राइटर्स फोरम बास गांधी की प्रेसिडेंट फारूक कइनो मयुमनसु थोरम असिदा सरुक यादुना वांगांखी अईबा Ahmed na अतोप लोंदगी मणिपुरी लोंदा लाइरिकसिंग हंदोकपगी कानबसिंग अदु सुगाइना पनखी तरामना ओकपगी वारोल अमदी वोट ऑफ थैंक्स ना मथंगसिना एस हामिद अली अमदी जियाउल हजारी ना पीखी प्रेसिडेंट ताहिर सजाबमना प्रेसिडेंट की वारोल पीरदुना मणिपुरगी हौरकपा मितै पांगल पुरुप असिदगी अतैगसु हेना अहिबसिंग थोरक हनिंगबगी अपांबा फोंदोखी Ahmed Hassan na conduct tokhiba thorom asigi loisilakpada seisakpa changkhramayum biditna imalebak po saithaba isayama saktuna mayam punna taminakhi Ngarang Manipur Press Club ki auditorium da Nongmaithem Kunjaras na iba sairengi khomjinba lairik imagi saktam asangba communications imphal na senlangduna phongkre thorom adu da professor Polem Nabachandra na chief guest All India Radio ki program head adhikari mayum Git Chandra Sharma na guest of honor loinana professor Thokchom Ibohanbina thoromapu oikhi Dr. Huirem Tembana taram okpagi warol aduga thagat wahina asangba communications ki proprietor AC Netrojit na pikhi Thoramasi Saknaraba columnist Dr. Rajkumar Gunachandra, Manipuri Sahitya Premi Samiti ki President Naroibam Indramani, Scholar Dr. Chandra, the Public Library ki President Ajit Kumar Sarmana Chingbasu Saruk Yakhe. Lagliba Waxing Thagi Tarani Twini Panba Libapo Niminasi, Mita Ikangle Cha Singi the Maktadi, Imoinu, Ahonga Chaubi, Imabo, Tony Zabagi, Ling Daba, Sing Laba Numit Habitu Tokli. Kanglai Pakta Chahi Chakayagi Mamangdagi Punga Lairu the Pambi Ima Mahakpu Chetna Ningzeduna Lakli Imoinu Imadi Thozal Haibini Kanglai Cha Sing Nanuvirasida Yumthong Kuding Mirakat Piduna Chahong Ahongba Tangdulaitaba Oinaba Tony Bio Numirasigi Irat Tony Tauripa Mapam Singda Inatki Jagoi Isai Amadi Mitei Gamari Nabasingta Pangthokpio Lai Kurumba Lakpasingna Leipak Lesa Thinbio Laifamda Hauxi amadi lottery na chingba tawbigano malimgi tongan mafam singda leriba kanglei cha sing maruina mitai singda su January 3 wakchingi tarani thoini panba numit asida afaba chawkhutba punsi nungsangba ima imoinuna pibi ramba oirasanu paujinjari haina sikogi secretary general irengbam Indrajit mitai na thadorok pachirol amana phongdorakle Justice Committee on Anglo-Manipuri War, English Chanipan Marfutara Mathoi, Martyrs and Freedom Fighters of Kanglei Park, Manipur, a joint committee of IPSA, Akomlu, Pandam, IPA, Kanglamai, Kil, CLK, Amadi KSA, and Sinduna Tripuragi, Narayan Khamarda, Leiba, Major Chongthamyagi, Mitamda. Athoba sina leikidabagi, Chamaga Taramanga Suba Kumon Thoramda, Justice Committee Sina, Haikat Lekat Tamlugani, Haina. Publicity section na press athadorok pachirol amana phongdorakle Santi amadi nungsi chanabagi lamda milestone ama oina lehoragadaba thodok ama oina Government of India amadi Government of Manipur na haukiba chahi taramuk henba sida active oina lereklaba Jeliarong United Front JUF ka cessation of operation agreement ngarang khuyek Delhi da khuyek thanakre masina Manipur da santi puraknabagi thorang da henba thongna ama oina piragani haina Manipur ki CM N Birenna Thoramasida Saruk Yaraduna Delhi daki Phongdorakhi Kulai Paibala Holubasigi Mihut Singna Hingsagi Lambi Thadokuna Lamdamasigi Ain Piriba Peaceful Democracies ki Khongjangda Hena Kanaba Piragani so Haiki Kulai Paiba Kader Singh Asina Rehabilitation Amadi Resettlement ki Thorang Agreement Asina Taugani Yanakhiba ground rules sing thabogoina chana hanbagi matang da yengsinaba joint monitoring group amasu semlagani masigidamak Prime Minister Narendra Modi amadi Amit Shah gi mafam da CM na thagatpa phongdorakhi
Jiribam gi Kalinagar Part 2 da laiba Hotel Dreamland da ngarang pangthokiba pawgi mifam amada Jiribam District Cricket Association gi advisor Dr. H. Jay Chandrana Jiribam da hanadagi All Jiribam Cricket Association haina lairamba du Jiribam District Cricket Association haina lairagani lauthoki Tharamga marilina hauzikti COVID free zone haibadu oirabanina malemgi thakta sanaroising puthokpa ngamlagani haina su phongdokhi Aroibada All Manipur Cricket Association gi maikaidagisu akhanba miyeng thambiyo haina mahakna makata ki Paugi mipamasida N Buddha Chandra President Jiribam District Cricket Association amadi L Ranjit Kumar Jiribam Olympic Association su saruk yaki Saite Academy na India gi lon kunmari gi saknaraba nahawariba aibasing da piba yuba puraskar ngarang December 18 New Delhi da kusinakre Dr. Chandrasekhar Kambars, President Sahitya Academy na awardee sing da puraskar oina lupa lising yangkai ga loinana copper plaque amamam khudol tamki. Awang nung poktagi maroina Manipuri lon gi oina Sonia Kundrakpam, Boro lon gi oina Alangbar Musahari, amadi Assamese lon gi oina Pradyumna Kumar Gogoida yuba puraskar piki. Tharomasida saknaraba Hindi aibi Mamta Kalyana, Chief Guest Madhav Kausik, Vice President Sahitya Academy na Khomjin Warol thamki. Amadi ngasi December 19 da awardees meet Sahitya Academy Auditorium New Delhi da pangthokani haina Secretary Dr. K. Srinivas Rao na thadorokpa chirol amana phongdorakle Awang nopok yauna India da khwaidagi ina khunba amadi khwaidagi lairaba CM sing kana no habdu amuktang khangminase Libagasi gi mamangi mikhalgi affidavit ta khangalakpagi matungina Andhra Pradesh ki Chief Minister Y.S. Jagan Mohan Reddy na India gi khwaidagi ina khunba CM haibadu oiri aduga West Bengal gi Chief Minister Mamta Banerjee na maral matung khwaidagi likna leiba CM haibadu oiri Nakalamorom da Assam gi CM Himanta Biswa Sarma na India gi manungda khwaidagi educated oiba larik haiba CM haibadu oiri India gi Chief Minister Nipana Masamasagi Nongmoina Chingba Lady Masigi Manungda Sikkim gi Chief Minister Prem Singh Tamang Amadi Manipur gi CM N Biren Yauri Sikkim gi Chief Minister Prem Singh Tamang Nupi Ahum Loli Nupi Ahumak Government Employee Ngaktani Maral Mathum Lupa Crore Amagi Hen Leiba India gi Amata Ngaraba Chief Minister na Arunachal Pradesh ki CM Pema Khanduna Oiri Maki Maral Matum Lupa Crore Chamaga Kuntrani Thoini. Aduga Awang Nopagi Chief Minister Nipangi Manungda Kwaidagi Laraba CM Assami CM Himanta Biswa Sarmana Oiri Maki Maral Matumasi Subnatagi Lupa Crore Amakakta Utli. Ukraine gi tourist ama Varanasi hotel da suicide toramle Kasi da sirabagi matung mox phangi haibagi wafam mahakna phongtuklamki su hairi. Tourist asi hokiba November 18 dagi Narad Khat leiba Muna guest house ta lerakibani. Guest house asigi operator gi wafam matungina lariba nongmai nimit mahak Sasaram Bihar da chatpagi wafam leirambani adubu matam sang na mahaki ka gi thong hangdoktana leiki nampu da thong hangdokluba matam dadi mahak siduna leiramkibani hairi. Malem gi oina puna yenglakpada handak kumsi chahi gi oina ningtham tha si khajik thengna lakhi haibe yai adubu ayingba nungsit sitpa horakle ingmanbadagi khangba ngamdaba leiba kaya su yaunare Malem na ingmanbadagi khangba ngamnadraba matam asida UAE gi oina de harau nungaiba matam haibdu oiri maramdi itha thajadana UAE gi mafam kaya da nong chubadagi leiba gasigi miyam haraunari Leikangla da nong chubananya karamna su harauroi Dubai da nong kana chubaga loinana temperature su degree Celsius 18 da hanthakre Aroiba da ngasi ten takpa maroiba pau khara Mathaga samgi moranda mamangda mukta phawba thokidriba mongda inchi mari manga thana len takre lambi labuk langhang amadi yumthak sumangna chingba lena Pungongauki, Amangata Kyasu Toki. Maka Samgi Golparada, Amsu activist na Himanta Murdabat Hainal Haibak Kolauga Loinana Wakat Kongjang Changsin Kre. A Kanaba community Amada Habadi minority community that target Toraga Samlangakna eviction Chatabagi Mayokta Wakat Kongjangasi Changsin Kibani. Ngarang India Sin Batungna emergency response mock drill Changsin Ba Hokibaga Iroyana Health Minister Dr. S. Ranjana Lutingduna Imphal gi Janims Hospital da su COVID emergency response ki mock drill pangthoki.
Hostel ragging case kamari leina Dirbugar University gi General Secretary University Authority na tanthokre. Sikkim Bangalore da marks uppa tangai fadaba oihankre. Kerala dagi chahi kuntra marigi Ranjit Thomas Joshua na English gini kunithoi gi CAT exam da chama 100 percentile phangbangam test da perfect score phangbasi Joshua gi oina di handaki sina ahanba natte marirak chama gi manung da chama 100 percentile phangba yaukre haidi US baraf ki nongli nungsit na maram oiduna sibagi masing humpu yaukre flight lising 15 hena cancel tawkre airport ta panduna lariba lamkoibasing alternative flight thibada awaba ma haibadu oiki New York da US president na emergency lauthokre Ukraine gi President Zelensky na India gi Prime Minister Narendra Modi da phone tawraduna G20 gi president oibagi harau nungaiba phongdokibaga loidana Russian army lokthokhinaba madi Ukraine gi territory hani gi phibamda hanjil hannabagi thorang makhada paikhaliba peace formula support tawbinaba haijarakhi amadi Japan da Chinese lamkoibasing hek thunglabaga COVID negative test ki result utpa tangai fadaba oiragani haina Japan lengakna lauthokre Ngasigi na di Arambai News Guwahati da Maitilongi pau sandokchaba matang isa loisinjabaga loinana tabiribasingbu amukaso hanna kurumjari